ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯁꯨꯕꯦꯈꯥꯒꯤ ꯕꯖꯥꯔꯗꯅꯤ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯀꯝ ꯇꯧꯅꯔꯤꯒꯦ ꯁꯨ ꯉꯥꯏꯔꯦ ꯑꯩꯈꯣꯏꯁꯤ ꯀꯔꯤ ꯉꯥꯒꯤ ꯃꯔꯨꯝꯅꯣ ꯉꯥꯈꯥꯏ ꯃꯔꯨꯝꯗ ꯊꯤꯕ ꯂꯥꯛꯏꯁꯦ ꯔꯧꯒꯤꯔꯣ ꯑꯔꯥꯡꯅ ꯍꯥꯏꯔꯝꯃꯤ ꯉꯥꯀꯨꯞꯀꯤ ꯃꯔꯨꯝꯅꯤ ꯍꯥꯏꯅ ꯈꯪꯗꯦ ꯑꯔꯥꯡꯅ ꯍꯥꯏ ꯉꯥꯈꯥꯒꯤ ꯃꯔꯨꯝ ꯀꯗꯥꯏꯗꯅꯣ ꯐꯪꯉꯤ ꯁꯤ ꯌꯧꯔꯛꯑꯒꯅ ꯍꯥꯏꯔꯛꯂꯦ ꯑꯃꯨꯛꯅ ꯂꯝꯕꯤꯗꯅ ꯍꯥꯏꯔꯝꯃꯤ ꯑꯦꯂꯤꯁꯥꯅ ꯍꯥꯏꯅ ꯍꯧꯖꯤꯛꯅ ꯔꯧꯒꯤ ꯃꯔꯨꯝ ꯍꯥꯏꯔꯦ ꯉꯥ ꯃꯔꯨꯝ ꯊꯤꯕ ꯂꯥꯛꯏꯕꯅꯤ ꯑꯁꯜꯗ ꯑꯁꯤꯃꯅ ꯍꯥꯏꯗꯤ ꯉꯥꯀ꯭ꯔꯥꯏ ꯃꯔꯨꯝꯁꯨ ꯐꯪꯉꯦ ꯍꯥꯏꯅ ꯍꯥꯏꯕꯗꯨꯅꯤ ꯂꯥꯁꯤꯅ ꯅꯁꯔꯃ ꯇꯍꯪꯒꯦ ꯑꯁꯜꯗ ꯉꯥ ꯃꯆꯥꯒꯤ ꯃꯔꯨꯝꯅꯤꯀꯣ ꯑꯩꯈꯣꯏꯅ ꯊꯤꯕ ꯂꯥꯛꯏꯁꯦ ꯉꯥ ꯃꯆꯥꯒꯤ ꯑꯩꯈꯣꯏꯒꯤ ꯉꯥꯈꯥꯒꯤꯅꯦ ꯏꯀꯥꯒꯤ ꯉꯥꯈꯥ ꯃꯔꯨꯝ ꯆꯪꯕꯤ ꯂꯩꯇ꯭ꯔꯣ ꯑꯗꯨꯒꯤ ꯃꯔꯨꯝ ꯂꯧꯁꯦ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯦ ꯆꯥꯁꯦ ꯍꯥꯏꯅ ꯑꯗꯨꯒꯤ ꯑꯗꯨ ꯊꯤꯕ ꯂꯥꯛꯏ ꯖꯥꯝꯁꯨ ꯂꯥꯛꯂꯤ ꯁꯤ ꯒꯥꯔꯤ ꯑꯇꯥꯡꯕꯁꯤ ꯀꯗꯥꯏꯗꯅꯣ ꯊꯧꯊꯗꯅ ꯊꯝꯃꯤꯁꯦ ꯌꯦꯡꯉꯨ ꯁꯤ ꯄ꯭ꯔꯥꯗꯣꯅꯤ ꯄ꯭ꯔꯥꯗꯣ ꯑꯩ ꯅꯁꯔꯃꯠꯇ ꯍꯪꯈꯤꯒꯦ ꯑꯣ ꯅꯁꯔꯃꯠ ꯑꯣ ꯅꯁꯔꯃꯠ ꯅꯁꯔꯃꯠ ꯊꯤꯗꯧꯔꯤꯁꯦ ꯉꯥ ꯃꯆꯥꯒꯤ ꯃꯔꯨꯝ ꯅꯥꯕ ꯑꯩꯈꯣꯏꯅ ꯊꯤꯕ ꯊꯣꯛꯂꯛꯏꯁꯦ ꯉꯁꯥꯡꯒꯤ ꯀꯔꯥꯏꯗꯤ ꯔꯧꯒꯤ ꯃꯔꯨꯝ ꯀꯔꯥꯏꯗꯤ ꯆꯥꯃꯜꯕꯗ ꯉꯥꯀꯨꯞꯀꯤ ꯃꯔꯨꯝ ꯊꯤꯕ ꯆꯠꯂꯤꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯥꯗ ꯂꯩꯕ ꯃꯤꯅ ꯑꯦꯂꯤꯁꯥꯒꯤ ꯃꯔꯨꯝ ꯐꯥꯎꯗ ꯐꯖꯅ ꯆꯥ ꯐꯪꯗꯦ ꯑꯩꯈꯣꯏ ꯆꯥꯃꯜꯂꯒ ꯈꯤꯔꯦ ꯈꯤꯔꯥ ꯂꯨꯄꯥ 50 ꯄꯤꯔꯁꯨ ꯆꯥꯕꯗ ꯈꯤꯔꯦ ꯑꯦꯂꯤꯁꯥ ꯃꯔꯨꯝ ꯏꯀꯥꯒꯤ ꯉꯥꯈꯥ ꯃꯔꯨꯝ ꯆꯪꯕꯤꯗꯣ ꯑꯁꯤꯗ ꯉꯥ ꯌꯣꯜꯐꯝ ꯔꯧꯅꯦ ꯑꯗꯣ ꯉꯥ ꯃꯔꯨꯝ ꯀꯔꯥꯏꯅꯦ कोई मिर्गा हल ब्लाक मारे ने मिर्गा चौक लौट सिरा नखा गिरे खजिंग कोई नाइंग सिबे कोई माइंगा से हल बनाम lau khara siro keji acha bole brahman rau hai rau ita khato keji ba eta 70 kilo 70 real ne keji kya lu mane ma chobo ta rau na keji lai bani pura ba 4 kg है मामी 4 kg मामो ना है 4-5 किलो चलो 1 किलो 70 किलो रो 17 रियाल अगर माल kena ngari ni आलू रोल बचाने में कोई आलू रोल सिर्फ पकड़ो करीब करीब हो मारवा ना मरू मोला मरूगा हाय हाय भी दे रहे तुम होरोगे यार इधर सीनो सब्जी मार्केट में सीनो केरला सीनो पाल लोन ले रमने सीनो मना मसिंग को मरोय लौने दुरे फदिवम कनम ले रहे हो जा पाखोल तू पाखोल करा फदिवम जरे मखादा सीनाबो एखोगी सी माइरल मतोल नीने माइरल मतोल मरो कोम्ब्रेक सु ले रे मयामना तू कोम्ब्रेक तू सिरे इताउसा कोम्ब्रेक नि चंग्रुक अंगांग भी अंगाव भी लोन ले मयामना इसना हंगामना ले रे नि ना बा हंगामना जो भी रहोगी रंग में चार उसरो करी होगी जो भी है लुबा क्या ना क्या नो लुबा क्या नो ओए नसरमत शरबत तौरुसरा लेंबू का नसरमत शरबत तौरुसरा
चीनी का नाम सीधा चीनी में हो लेते एवं आप केरला में चाहती ने आलू एरोल के हाई खरीद भी कहीं खामिल हाफ लो लो ना कहीं ने तो आलू न भाई हाफ खामिल हाफ तो आलू एरोल बना हाफ दी लो खर फमहन साहब पोत फन चिना लो मैं तू बिक रहा है हो रहा मैं तू भी ऐसी जाओ जरा हमें तुम लोग तो हम तब खराब रहना पा हमें मजा हम जिम लोग मत कई ताऊ फकरोल का नहीं वाला मरोकरा ले रहे सऊदी अरब तो लोन फंगने कुबरक मना करा ले रहे हैं ना हमने कोई वो पालक साप अदरक अंगांग तो आज लो है लगे तुम ब्लॉक से फुल गोभी करा ले रहे मनाता भी करा लो ने फंगी में हम करा लो चल ले हां खानी है